JAKURADHOR massacre da angang ahum yaona micham taruk tamthina hatokpikhiba THOUDOK ADUGI MARIK CHUMBA report ama NUMIT 10 gi manungda PIRAKNABA National Commission of Women na Manipur ki Chief Secretary Dr. Vineet Joshi Amasung Manipur Police ki DGP Dr. Rajiv Singh da DGP Rajiv Singh da che Tharakle HAIRI THOUDOK aduga mari lainana Republican Party of India RPI Athwale ki National Secretary Maheshwar Thaunau Zamna NCW da WAKATPIKHIBA adugi matung inna Commission asina THOUDOK adugi chapchaba report ama numit 10 asigi manungda pikhatlakna Manipur ki Chief Secretary amasung DGP da cherol ado ngarang tharakpani hairi Manipur ki Chief Secretary amasung DGP da address tawduna NCW ki Joint Secretary A Asholi Salai na Tharakpa Cherol aduna hai National Commission for Women Act 1990 ki Section 10 ki makhada leiba asigi manungda leiba nupi da chathaba miyot minai nupi singi hak matpa amade nupi singi punsi ngak senbagi hak commission asida lai Jiribangi JAKURADHOR da nupi ahum amade angang ahum tamthina hatkhiba thawong aduda akanba action lokhatpham thokpani masigi matangda Commission asina angamba thabak paikhatnaba hotnagani THOUDOK asida victim oihoraba imung singda chumba wayel fanghannaba hotnagani thawong aduda chenaba sing maral gi matung ina matik chaba chairak phangdana tumina loishin khiba yaroi pumnamak asigi yenglaga Manipur gi laingakna nupi amade angang singda thokhanba crime singda akanba mityeng changtuna asigumba crime sing ase makhatana thoktanaba hotnabiyo Jiribamgi THOUDOK adugi matangda Chief Secretary amade DGP na chapchaba detail oiba report ama numit 10 ge faupagi manungda commission da pikhatlagu haina cherol adudat palle